ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯑꯃꯠꯇꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡꯊꯥꯡ ꯆꯨꯝꯅ ꯊꯥꯡꯕ ꯇꯥꯔꯒꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯟꯇꯦꯂꯤꯖꯦꯟट ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕꯣꯗꯤ ꯑꯃꯅꯤ ꯃꯌꯥꯝ ꯑꯩ ꯁꯥꯃꯛ ꯔꯥꯃꯦꯁ꯭ꯋꯔ ꯊꯣꯛꯆꯣꯝ ꯅꯥꯏꯁ ꯑꯦꯟड ꯋꯥꯏꯁ ꯑꯦꯛꯁꯄꯔꯠ ꯑꯦꯟड ꯃꯦꯗꯤꯀꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯩꯈꯣꯏ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨ ꯀꯔꯝꯅ ꯇ꯭रीटमेंट पीगदगे हाइबदुगी मतंगदा खरा नैनमिनसी अदुना वीडियो असि लोइब फाव येंबियो अहानबदा अइना मयामदा हाइजनिंगबसी अइखोइना एनी डिजीज अइखोइदा अनाब अमा लाए हाइदुना अइखोइना पैनिक तौबा हाइबदी यामना कीबा मसी ख्वाइदगी फत्तबा अदुगुम्बा अइखोइगी हैबिट अमनी अदुना एनी अनाब ओइनिंगबो ओइसनु अइखोइना कीबगी महुत्ता माकी सोल्यूशन थीदुना अइखोइना करम्बा सोल्यूशनना हाइरिबा प्रॉब्लम अदु सॉल्व तौगदगे हाइबदुदा हेना पुनिंग चंगबने हेना फै हैना अहानबदा थमजगे मरमदी अइखोइना अनाब अमना नारे हाइदुना अइखोइना किसनबा तारगदी मदुना अइगोंदा नारिबा अनाब अदुदा हेना इनोट हाप्तुना हेना नाहननबगी मरम अमा ओय अदुना यारिबा मखै अइखोइना अनाब अमा बोइरो अइखोइना कीबगी महुत्ता माकी सोल्यूशन थीबा आइसिना ख्वाइदगी अफबा लंबीनी हाइना थमजगे मरमदी अइखोइ मियोइबदा नारिबा अनाब खुदिंगमक्की माकी सोल्यूशन अमदी सोइदना लई हाइबसिनी अइना मयामदा हाइजनिंगलिबदी मयामने हेना खंगबिरबा वाफमनी अइखोइना एनी प्रॉब्लम देयर इज अ सोल्यूशन हाइना अइखोइना मसी फावबा तादुना लाक्ली हाइबदी अइखोइना प्रॉब्लम अमा लैरगदी माकी सोल्यूशन सोइदना लैगनी हाइबसिनी अइना ngasi थमजनिंगलिबसी मयामदा अइखोइ मियोइबदा नारिबा थाइरॉइड की अनाबसी मखल अनिनी मदुदी हाइपोथाइरॉइडिज्म अमदी हाइपरथाइरॉइडिज्म हाइबा लैना मखल अनिसिनी अइखोइना थाइरॉइड नारे हाइबसी मसी करमना खंगदगे हाइबदुगी मतंगददी अइना ममांगी वीडियोदा मयामदा हाइजखरे अदुना ngasiगी वीडियो असिदा अइना मयामदा हाइजनिंगलिबना अइखोइना थाइरॉइड की टेस्ट तौदुना थाइरॉइड की प्रॉब्लम लैरबरा नत्रगा लैतबरा हाइबसिसु अइखोइना खंगतोकपा याय अइखोइना टेस्ट मखन खरा लै मदुदी अइखोइना TSH हाइबामा T3 हाइबामा T4 हाइबामा अदुबु टेस्ट की मतंगसिदा अइना मयामदा हाइजनिंगलिबदी अइखोइना अतै T3 अमदी T4 मसीगी टेस्ट तौरुद्रगसु अइखोइना TSH की टेस्ट तौबा तारगदी अइखोइदा थाइरॉइड की प्रॉब्लम लै नत्रगा लैते हाइबसिसु अदुम अइखोइना खंगतोकपा याय हाइबदी अइखोइना TSH की टेस्ट तौबा मतमदा लाक्लिबा वैल्यू अदु हाइबदी नंबर अदु अइखोइना वांगना लाक्पा तारगदी अइखोइना हाइपोथाइरॉइडिज्म हाइरिबा लैना अदुनी अदुगा हाइरिबा नंबर अदुना नेमना लाक्पा तारगना अइखोइना हाइपरथाइरॉइडिज्म हाइरिबा लैना अदुनी मतंगसिदा अइखोइना थाइरॉइड की टेस्ट तौबा मतमदा लाक्लिबा रिजल्ट असि येंबा मतमदा अइखोइना मयामना चममनबा खरदी अदुमंग लैबनी हाइबदी अइखोइना ngasi फावबा BP की ओइरो एनी शुगर की ओइरो अइखोइना तारकपा मतमददी अइखोइना टेस्ट तौबदा लाइबा रिपोर्ट अदु वांगबा तारगदी अइखोइना हाइपर हाइना लौई अदुगा नेमबा तारगना अइखोइना हाइपो हाइना लौई अदुबु सिगी थाइरॉइड की केस सिददी अइखोइना TSH ता येंगा अइखोइना थाइरॉइड कंफर्म तौबा तारगदी अइखोइना वांगबा तारगना हाइपो हाइगनी अदुगा नेमबा तारगना हाइपर हाइगनी लोइनना अइखोइ मियोइबदा ख्वाइदगी हेना नारिबा अइखोइगी थाइरॉइड की प्रॉब्लम असि अइखोइ हाइपोथाइरॉइडिज्म हाइरिबा अनाबा असिनी अदुना ngasiगी वीडियो असिदा अइखोइना हाइपोथाइरॉइडिज्म की अनाबा लाक्पा तारगदी करमना अइखोइना मैनेज तौगदगे अइखोइना मदुदगी करमना ngakthoknaba होनगदगे हाइबसिगी मतंगदा अइ खरे हेना हाइजगे तौबतबु अइना मयामदा थमजनिंगलिबा वाफम अमना अदोमना थाइरॉइड की प्रॉब्लम लैबदगी हिदाक चादुना हानदगी लाक्पा ओइबा तारगदी ngasi अइना पिजगदरिबा ट्रीटमेंट की मेथड असि अदोमना अप्लाई तौबा मतमदा अदोंगी गुली एदो चादुना लैबा तारगदी अदोंगी TSH की लेवल असि हंदरकपना मरम ओइरकांदा अदोमदा हाइपर लाक्तुना अदोंगी प्रॉब्लम थोलकपा याय अदुना अदोमना गुली चादुना हानदगी लैबा ओइबा तारगदी अइखोइना एक्सपर्ट अमगा तानाबिरगा अदोंगी गुली एदु कमाइना थादोकदगे हाइबदुसु लोइना लोइना चटमिनबने हेना फगनी हाइना थमजगे अदुगा गुली दि चाद्रिबा अदुगा थाइरॉइड की प्रॉब्लम लैरि हाइना खंगबा तारगदी ngasi अइना पिजगदरिबा ट्रीटमेंट मेथड खरा असि फजना अप्लाई तौबियु अदोम थाइरॉइड की गुली चारुबगी थोइदोंना दरकार ओइरोय हाइना थमजगे ट्रीटमेंट मेथड असि अइखोइना मखन खरदा नैनमिनसि मदुदी अहानबदा अइखोइना योगा की मतेंगना करमाइना कंट्रोल तौगनी अमदी अदुगा अनिसुबदा एक्यूप्रेशर पॉइंट खरा अइ हाइजगे लोइना लोइनाना लोइसलकपदा अइना मयामदा अइखोइना थाइरॉइड की अनाबा लाक्पा तारगदी अइखोइना करमना चागनी करमना थकनी हाइबसि अइखोइना नैनमिनसि ख्वाइदगी हेना मरु ओइरिबदी अइखोइना करमना चागदगे करमना थकदगे थाइरॉइड की प्रॉब्लम ओइबा तारगदी हाइबसिनि हेना मरु ओइ हेना थमजगे अहानबदा अइखोइ योगा के स्टेप खरा अइखोइ खंगमिनसि मदुदी अइखोइना योगदा ख्वाइदगी अइखोइना थाइरॉइड की कंट्रोल तौबदा मतेंग पांगलिबसि अइखोइना कपालभाति
ꯎꯖꯦꯜ ꯑꯦꯟ ꯁꯤꯡꯍꯥꯁꯟ ꯍꯥꯏꯔꯤꯕ ꯌꯣꯒ ꯁ꯭ꯇꯦꯞ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗ ꯅꯥꯕ ꯃꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯌꯣꯒꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯀꯄꯥꯜꯚꯥꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯡꯂꯦꯟ ꯆꯞ ꯇꯤꯡꯅ ꯐꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯨꯗ꯭ꯔꯁꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯥꯇꯣꯟꯗ ꯁꯣꯔꯁꯤ ꯑꯩꯈꯣꯏꯅ ꯐꯠ 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 ꯀꯥꯝꯊꯣꯛꯄꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯌꯣꯒ ꯈꯨꯇꯧ ꯑꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯣ ꯃꯌꯥꯝꯗ ꯑꯩ ꯗꯦꯃꯣ ꯃꯆꯥ ꯑꯃ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯨꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯅꯤ ꯈꯨꯠꯁꯤ ꯑꯗꯨꯒ ꯌꯥꯡꯂꯦꯟ ꯆꯞ ꯇꯤꯡꯅ ꯐꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯝꯕꯒꯤ ꯄꯣꯖꯤꯁꯟꯁꯤ ꯑꯗꯣꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯐꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯃꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯇ ꯑꯩꯈꯣꯏꯅ ꯐꯛ ꯑꯃ ꯊꯥꯔꯒꯁꯨ ꯐꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯦꯅꯤ ꯐꯝꯕꯒꯤ ꯄꯣꯖꯤꯁꯟꯗꯤ ꯑꯃꯍꯦꯛꯇ ꯌꯥꯏ ꯑꯗꯨꯒꯤ ꯀꯝꯐꯣꯔꯇꯦꯕल ꯑꯣꯏꯒꯗꯕ ꯄꯣꯖꯤꯁꯟ ꯑꯃꯗ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯁꯤꯒꯤ ꯁꯣꯔ ꯀꯥꯝꯊꯣꯛꯄꯒꯤ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯗꯨꯅ ꯁꯣꯔ ꯀꯃꯥꯏꯅ ꯀꯥꯝꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯔꯁꯤ ꯑꯩꯈꯣꯏꯅ ꯐꯠ 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 ꯀꯥꯝꯊꯣꯛꯄ ꯃꯇꯝꯗ ꯄꯨꯛꯁꯤ ꯃꯅꯨꯡꯗ ꯊꯛ ꯊꯛ ꯊꯥꯖꯤꯟꯒꯗꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕꯁꯤ ꯁꯣꯔ ꯍꯣꯟꯇꯣꯛꯄꯒꯤ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯍꯣꯟꯖꯟꯕꯒꯤꯗꯤ ꯐꯣꯀꯁ ꯇꯧꯕꯤꯒꯅꯣꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛ ꯊꯥꯖꯤꯟꯕꯒꯤꯁꯨ ꯑꯗꯣꯝꯅ ꯐꯣꯀꯁ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯅꯦꯕ ꯁꯣꯔ ꯍꯣꯟꯇꯣꯛꯄꯁꯤ ꯈꯛꯇꯪꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯗ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯤꯁꯇꯦꯝꯗꯤ ꯂꯥꯛꯀꯅꯤ ꯑꯍꯥꯟꯕꯗ ꯑꯗꯣꯝꯅ ꯈꯨꯂꯣꯏꯕ ꯈꯔ ꯋꯥꯠꯂꯒꯁꯨ ꯃꯁꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯍꯟꯅ ꯍꯟꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜꯂꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯀꯄꯥꯜꯚꯥꯇꯤ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯤꯗ ꯁꯣꯔꯁꯤ ꯐꯠ 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 ꯀꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯝ ꯉꯝꯃꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯀꯥꯝꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯤꯁꯨ ꯑꯩꯅ ꯉꯝꯃꯤꯕ ꯃꯈꯩ ꯀꯥꯝꯃꯤꯕ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯄꯨꯛꯁꯤꯁꯨ ꯃꯅꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯟꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯑꯗꯣꯝꯅ ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯎꯖꯦꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞ ꯑꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯅ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯑꯅꯤꯗ ꯇꯧꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯡꯂꯦꯟ ꯆꯞ ꯇꯤꯡꯅ ꯂꯩꯔꯒ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯏꯐꯦꯠ ꯅꯣꯟꯗꯔꯞ ꯇꯧꯔꯒ ꯁꯣꯔ ꯍꯣꯟꯖꯜꯂꯀꯥꯟꯗ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯑꯃ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯗ ꯗꯦꯃꯣ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯝ ꯈꯨꯂꯣꯏꯕ ꯃꯁꯥꯟꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯥꯛꯆꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯎꯖꯦꯜ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯒꯅꯤ ꯃꯗꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯑꯩꯈꯣꯏꯅ ꯉꯛꯁꯦ ꯍꯥꯏꯐꯦꯠ ꯊꯦꯛꯆꯠꯂꯞ ꯇꯧꯔꯒ ꯑꯗꯨꯒ ꯁꯣꯔꯁꯤ ꯉꯝꯃꯤꯕ ꯃꯈꯩ ꯆꯤꯡꯁꯤꯟꯕ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯉꯛꯁꯦ ꯍꯥꯏꯐꯦꯠ ꯅꯣꯟꯊꯕꯤꯔꯣ ꯑꯗꯨꯒ ꯁꯣꯔꯁꯤ ꯁꯥꯡꯅ ꯆꯤꯡꯈꯠꯄꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯉꯛꯁꯤ ꯑꯩꯈꯣꯏꯅ ꯊꯦꯛꯆꯜꯂꯒ ꯁꯣꯔꯁꯤ ꯑꯃꯨꯛ ꯐꯥꯔꯒ ꯊꯝꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯝꯕꯤꯕ ꯃꯈꯩ ꯁꯣꯔꯁꯦ ꯐꯥꯔꯒ ꯊꯝꯃꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯣꯔꯁꯦ ꯐꯥꯅ ꯐꯥꯅ ꯉꯛꯁꯦ ꯅꯣꯟꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯠ ꯊꯪꯕ ꯅꯥꯇꯣꯟꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯣꯏ ꯊꯪꯕ ꯅꯥꯇꯣꯟꯗ ꯁꯣꯔꯁꯤ ꯍꯣꯟꯇꯣꯔꯛꯄ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯖꯦꯜ ꯍꯥꯏꯅ ꯈꯪꯅꯩ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯖꯦꯜ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ 12 12rꯛ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 5 ꯁꯥꯟꯅꯔꯒꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯑꯗꯣꯝꯅ ꯉꯝꯕꯤꯕ ꯃꯈꯩ ꯇꯣꯏꯅ ꯍꯦꯟꯅ ꯁꯥꯟꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯞ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯡꯍꯥꯁꯟ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯀꯔꯝꯅ ꯁꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯡꯍꯥꯁꯟ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯗꯤ ꯐ꯭ꯂꯣꯔꯗ ꯑꯩꯈꯣꯏꯅ ꯐꯛ ꯑꯃ ꯊꯥꯔꯒ ꯁꯥꯟꯅꯔꯒꯗꯤ ꯍꯦꯟꯅ ꯑꯗꯣꯝꯗ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯐꯝꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯑꯃꯗ ꯐꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯨꯁꯤ ꯈꯨꯔꯨꯗ ꯀꯨꯜꯂꯒ ꯑꯩꯈꯣꯏꯅ ꯈꯨ ꯑꯅꯤꯁꯤ ꯐꯥꯛꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯐꯝꯕ ꯁꯤꯡꯍꯥꯁꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞ ꯑꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯄꯤꯛꯆꯔꯁꯤꯗ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯂꯩꯔꯒ
ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯐꯦꯠ ꯄꯣꯖꯤꯁꯟꯁꯤꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯁꯤ ꯇꯤꯡꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤ ꯇꯤꯡꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯌꯥꯝꯅ ꯑꯔꯨꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃ ꯅꯠꯇꯦ ꯁꯣꯔ ꯑꯁꯤ ꯉꯝꯃꯤꯕ ꯃꯈꯩ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯗ ꯂꯩ ꯑꯁꯤ ꯇꯤꯡꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯉꯝꯃꯤꯕ ꯃꯈꯩ ꯁꯥꯡꯅ ꯀꯥꯝꯊꯣꯛꯄ ꯑꯗꯨꯕꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯗꯦꯃꯣ ꯑꯣꯏꯅ ꯈꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯁꯤꯡꯍꯥꯁꯟ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ 11-12 ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯝꯃꯒꯗꯤ ꯃꯤꯅꯤꯠ 5 ꯑꯃ ꯑꯗꯨꯝ ꯁꯥꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯟꯅ ꯁꯥꯟꯅꯔꯤꯈꯩ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯌꯣꯒꯥꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯑꯣꯏꯅ ꯍꯥꯏꯒꯦꯔꯥ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯑꯣꯏꯅ ꯍꯥꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯉꯛꯀꯁꯤ ꯁꯨꯃꯥꯏꯅ ꯂꯩꯗꯅ ꯁꯥꯟꯅꯕ ꯁꯣꯝꯗ ꯌꯥꯝꯗ꯭ꯔꯕꯗ 10 ꯇꯥꯏꯝꯁ ꯂꯩꯕ ꯁꯣꯝꯗ ꯑꯃꯨꯛ 10 ꯇꯥꯏꯝꯁ ꯍꯟꯇꯣꯛꯄ ꯃꯁꯤ ꯑꯩꯈꯣꯏꯅ 10ꯔꯛ 10ꯂꯛ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯛꯁꯤ ꯑꯩꯈꯣꯏꯅ ꯑꯞ ꯗꯥꯎꯟ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯥꯏड ꯇꯨ ꯁꯥꯏड ꯌꯦꯡꯗꯨꯅ ꯁꯥꯟꯅꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤꯕ ꯌꯣꯒꯥꯒꯤ ꯁ꯭ꯇꯦꯞ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯅꯣꯡꯃꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 15-20 ꯉꯝꯃꯒꯅ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥꯟꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯔꯤꯚꯔꯁ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯑꯦꯀ꯭ꯌꯨꯄ꯭रेशर ꯄꯣꯏꯟꯠ ꯈꯔ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨ ꯔꯤꯚꯔꯁ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟꯠ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯦꯀ꯭ꯌꯨꯄ꯭रेशर ꯄꯣꯏꯟꯠꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗ ꯍꯥꯏꯁꯤꯗꯩꯗ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯂꯥꯟ ꯑꯃꯅꯤ ꯁꯤꯒꯤ ꯊꯥꯏꯔꯣꯏꯗꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯃꯛ ꯑꯩꯈꯣꯏ ꯊꯥꯏꯔꯣꯏꯗꯀꯤ ꯂꯣꯀꯦꯁꯟꯗꯨꯅꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯁꯥꯏꯠ ꯑꯃꯗꯤ ꯁꯥꯏꯠꯁꯤ ꯊꯥꯏꯔꯣꯏꯗꯀꯤ ꯂꯣꯀꯦꯁꯟꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯏꯔꯣꯏꯗꯀꯤ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯃꯨꯂꯦꯁꯟ ꯇꯧꯕ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯈꯨꯕꯤꯁꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ ꯑꯃꯨꯛ ꯑꯗꯨꯝ ꯁꯥꯟꯅꯕꯤꯌꯨ ꯌꯥꯝ ꯇꯣꯏ ꯁꯥꯟꯅꯕ ꯌꯥꯏ ꯃꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯃꯗꯤ ꯌꯦꯠꯇꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯁ꯭ꯇꯤꯃꯨꯂꯦꯁꯟ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯑꯦꯀ꯭ꯌꯨꯄ꯭रेशर ꯄꯣꯏꯟꯠ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟꯠ ꯑꯃꯅꯤ ꯑꯗꯣꯝꯅ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯔꯤꯌꯦꯜꯂꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤꯗ ꯅꯝꯕ ꯃꯇꯝꯗꯁꯨ ꯑꯗꯣꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯅ ꯅꯥꯕ ꯄꯦꯟ ꯇꯧ ꯑꯗꯨꯒꯨꯝꯕ ꯁꯦꯟꯁꯦꯁꯟ ꯑꯃ ꯐꯥꯎꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯥꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯩ ꯑꯃ ꯂꯩꯔꯤꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯄꯣꯏꯟꯠꯅꯦꯕꯁꯦ ꯁꯤ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤ ꯑꯩ ꯁꯤꯗꯩꯗ ꯄꯤꯛꯆꯔꯗꯁꯨ ꯑꯗꯨꯝ ꯑꯩ ꯄꯣꯏꯟꯠꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯄꯣꯏꯟꯠꯅꯦꯕ ꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯅꯝꯕ ꯃꯇꯝꯗ ꯑꯗꯣꯝ ꯁꯣꯏꯗꯅ ꯅꯥꯕ ꯐꯥꯎꯒꯅꯦꯕ ꯑꯗꯣꯝꯅ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯀꯣ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯝꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯅꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏ ꯁꯥꯟꯅꯕꯤꯕ ꯁꯤꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯒꯤ ꯁ꯭ꯇꯤꯃꯨꯂꯦꯁꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯕꯥꯛꯁꯦ ꯍꯥꯏꯐꯦꯠ ꯂꯣꯡꯊꯣꯔꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯅꯝꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕꯤꯕ ꯃꯁꯤ ꯁꯥꯟꯅꯕꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯒ꯭ꯂꯥꯟ ꯑꯁꯤ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯍꯣꯔꯃꯣꯟ ꯑꯩꯈꯣꯏꯅ ꯃꯁꯤ ꯕꯦꯂꯦꯟꯁ ꯇꯧꯕꯗ ꯑꯃꯗꯤ ꯐꯖꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯍꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟꯠ ꯑꯃꯅꯦꯕ ꯃꯁꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕꯤꯌꯨ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯄꯨ ꯐꯅꯕ ꯍꯣꯠꯅꯕꯗ ꯔꯤꯚꯔꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯄꯨ ꯔꯤꯚꯔꯁ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯕ ꯊꯛꯄꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯣꯝ ꯔꯤꯃꯦꯗꯤ ꯑꯃꯈꯛꯇꯪꯒ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯁꯨ ꯊꯥꯏꯔꯣꯏꯗꯀꯤ ꯑꯩꯈꯣꯏꯅ ꯔꯤꯚꯔꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯔꯤꯃꯦꯗꯤ ꯑꯃꯅꯤ ꯃꯁꯤꯒꯤ ꯔꯤꯃꯦꯗꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃꯗ ꯁꯦꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯤꯡꯉꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯥꯔꯥ ꯁꯦꯝꯃꯒ ꯊꯛꯄ ꯌꯥꯏ
लोइनना पाउडर ओइना सेमगसु अदुम सिजिनबा याय अदो आई ngasi mayamda haijagadorisidi aikoina kara semaga thakpaji oina haijarake madudi aikoina phadigo maru asi aikoina yamrabada 10 to 20 grams kumbasi lauraga aikoina ising glass anida phajana phutpiro aikoina ising do saura aba matungda di aikoina flame do kitang leidabiraga aikoina sauhandana thamgadabani aduga hairiba aikoigi ising do cup ani gi ising do cup ama khatang airaba matamda aikoina madu chajum amada chumlaga aikoina madu ingdar akanda haidi warm water हाइबदी लुम्बु लुम्बु सार कांदा अदोइजु खितंग दी हेना साबा अदुगुंबगी चांगदुदा अखोइना मदु एम्प्टी स्टोमाकता थकपा तारगदी थाइरॉइड की प्रॉब्लम रिवर्स तौबदा यामना मतेंग पांगी हेना थमजगे लोइना चाबगी मतांगदा लाकपा तारगदी मरुओइना अखोइना थाइरॉइड की अनाबा से रिवर्स तौहनगे हाइबा तारगदी अखोइना अखोइगी गट सिस्टम जे मसि वेरी हेल्दी थंबा म दरकार ताइबा मरुओइना थाइरॉइड नारकपगी अखोइना मरम अमसु अखोइगी गट प्रॉब्लम ओइरकपदगिसु अमनेबा अदुना अखोइना गट सिस्टम से फन थमनबगीदमक्ता अखोइना चाब थकपसिदा यामना हेना अखोइना फोकस तौबगी तंगाई फदबा अमा लै मरुओइना अखोइना थाइरॉइड की प्रॉब्लम असि रिवर्स तौहनगे हाइबा तारगदी अखोइना ख्वाइदगी मरुओइना अखोइना होनगदबसि यामना थुने यांगना डाइजेस्ट तौबा ngamba अदुगुम्बा चिंजाकसिंग असि खल्लगा चाबीबा यामना तंगाई फदे लोइनना अखोइना मतम नाइना चाबगी तंगाई फदबा अमसु लै हाइबदी अखोइना अयुकी पुंग 9 की मतुंगदा चानबा होनबिबा अदुगा अखोइना नुमित ताद्रिङेदा चाबा लोइसलौबा तारगदी मसी अखोइना थाइरॉइड की रिवर्स तौबदा ख्वाइदगी अचौबा मतेंग पांगबा अदुगुम्बा स्टेप अमनी अदुगा लोइनना अखोइना विटामिन डी गी यामना तंगाई फदबा लै अखोइना थाइरॉइड रिवर्स तौगे हाइबा तारगदी विटामिन डी मरांग काइना अखोइना पीबा हक्चांगदा याम तंगाई फदे अदुगा विटामिन डी की मतंग लाकपा तारगदी मयामना कमल लोइना हेक्ता गुली दे ना फोकस तौनै मदु तौबिगनो अखोइना विटामिन डी हाइबसिदि अखोइना नुंसागी मंगांदगी अखोइना यामना फजना फंगबा अदुगुम पोषक अमनेबा अदुना अखोइना नुंसा मरांग काइना याबियु यामरबदा नोंगबदा मिनिट 95 पुंग अमदी नुंसा फजना याबियु अदु ओइबा तारगदी अदोंगी विटामिन डी गी अखोइना डिफिशिएंसी ओइबसे मसी अखोइना रिवर्स तौरकदसु मतेंग पांगनी अदु ओइबा तारगदी अदोंगी थाइरॉइड की रिवर्स तौरकदसु मतेंग पांगनेबा लोइना अदोंगी यामरबदा नोंगमदा पुंग अमा नत्रगा अनिदी अखोइगी लैपाकता ग्राउंडिंग ओइबियोबा अखोइना चप्पल तोंगदना लैपाकता नेपीबसे अखोइना याम तंगाई फदेबा लोइना अखोइना मपुंग फाना तुमननबा होनगदबनेबा तसेंग हारकांदा अखोइना तुंबगी ख्वाइदगी फबा मतमसे नुमिदांगी पुंग 10 दगिना अयुकी पुंग 3 सिबुकी मनुंगसी अखोइना तुंबदा ख्वाइदगी हेना फबा मतम अमनेबा अदुना हारिबा मतमसे मसिदा सुंसोय सोयदना तुमनबा होनबियो हाइबदी अखोइना यामद्रबदा पुंग 12 की ममांगदा पुंग 2 तुमहोबजी यामना तंगाई फदेबा अदुगा अदोमना ngamlagadi पुंग 9 दगी तुमखिबा तारगदी अदुदगी हेना फबा अखोइना लैतेन नोंगमदा यामद्रबदा अखोइना मपुंग फाना तुमबा हाइबा तारगदी एडल ओइरबा मियोय अमना तुमबगी तंगाई फदबा मतमसी अखोइना पुंग 3 तगिना 9 फावबनेबा अदुना अखोइना हारिबा मतमसे यामद्रबदा नोंगदा पुंग 3 तुंबिनबा होनबा हाइबसे याम तंगाई फदे हेना थमजगे लोइना अखोइना ख्वाइदगी मरु ओइबा अखोइना थाइरॉइड ते यामना काइबे पीबा अदुगो पोषक अमा हाइरगदी अखोइना स्ट्रेस याम थंबजिनेबा अदुना हौजिकी मतमदा मीजे अयामना स्ट्रेस याम लेनगले मसिनासु थाइरॉइड की प्रॉब्लम ओहेलकपदसु हेना मतेंग पांगलेबा अदुना यारिबा मखै स्ट्रेस फ्री लाइफ अमा हिंगनबा होनबियो हाइना थमजगे लोइना चाबगी मतंगदा लाकपा तारगदी अखोइना ग्रीन लीफी वेजिटेबल सिंगसे याम चाबियु लोइना नट्स याम फजना चाबीबा याय उहैदा हाइरगना अखोइना स्ट्रॉबेरीज फजना चाबीबा याय कैनबेरीज चाबीबा याय बनाना लफोइजु फजना चाबियु मसिसु अखोइना थाइरॉइड की रिवर्स तौबदा यामना मतेंग पांगी मरमदे अखोइना थाइरॉइड की रिवर्स तौबदा ख्वाइदगी अचो मतेंग पांगबा पोषक अमना अखोइना आयोडीन हाइसिनेबा अदुबो आयोडीन की मतंग लाकपा तारदी ngasi मयामना खनरिबसे आयोडीन सोल लैना अमा थोले अखोइना हाइबदी पैकेट की थुमजे मसी चार कांदा अखोइना आयोडीन अखोइदा सप्लीमेंट पीरने अखोइ थाइरॉइड की नाबा फरगनी गायना खनबगी वखल अमा लैनै मसीदी आइगी मोतदी आई सुया याजनिंगदे अखोइना आयोडीन सोल सिदी अखोइदा अनाबा सेमननबा थुमनेना थमजगे अदुना अइना ममांगी वीडियो दसु अइना मयामदा पंजखरे अखोइना थुम हाइबसिदी मैतै थुम नत्रगना अखोइगी सेंदा नमकुमसे चाबियोबा अदुगा अदोमना फंगबा तारगदी थुमसे कमल ओइना अखोइना सी सॉल्ट हाइना अमा लैबनी मधु चाबिरसु यायबको अदुना चाबगी मतंगसिदा पुलप सुपचल आकांदा अइना मयामदा हाइनिंगिदी अइना हाइजग्रिबा चाबगी मतंगी प्रोसेस से DIP डाइट हाइना वीडियो अमा सेमलगा ममांगदा थागतसगिबा वीडियो दो अदु मुन्ना येंबियु मदुदा हाइरिबदो मदुमक इनबा तारगदी अखोइना अदोंगी थाइरॉइड से था 2 दगिन 3 बुक्ता लाइन रिवर्स तौरकनेबा
अदु मतंग चेक्सिनगदबदी अइना हाइजरिबा ट्रीटमेंट प्रोसेस असे अदोमना गुली चाबा मिसक ओइबा तारगदी मसी तौबा मतमदा अदोमना चेक्सिनगदबसी अदोंगी थायराइड की चांगसे सुम नेमदगिबना मरम ओइरकांदा हयेंग अदोमदा प्रॉब्लम लाकपा याय अदुना मरम ओइरकांदा अदोमना हारिबा पोची यामना चेक्सिनिंगाय ओय अदुना एक्सपर्ट अमगा तानरगा अदोमना गुली चादुना हानादगी लाकपा ओइबा तारगदी अदोंगी थायराइड की प्रॉब्लम अदु रिवर्स तौनबा होनबियो हाइना थमजगे लोइना ngasi वीडियो असिदा चौराकपा DIP डाइट की फॉर्मूला खरा हाइजरबदा अखोइना अयुकी पुंग 12 फाउबा ओनली फ्रूट्स खतंग चाबीबा हाइबदी यामरबदा उहै मखन मरी अदोंगी बॉडी वेट इनटू 10 इज इक्वल टू मदुदा लाइबा ग्राम दो चाबीबा अदुगा पुंग 12 लाला कांदा अदोमना लंच लौबा मतमदा अखोइगी सलाद हाइब तारे कोइना रो वेजिटेबल जे मसी अखोइना अदोंगी बॉडी वेट into 5 is going to adudha laiba gram do chabiraga adongi yumda thongliba cha injang do chabiba aduga dinner dana adomna chagadaba raw vegetable haibadi salad se adongi body weight into 5 is going to gram adudha laiba gram do chabiro adugi matungda adongi yumda thongliba cha injang do adum chabiyu masibo koina chawrangna DIP diet aina khangnai masigi details adomna khangningba taragadi aina mamangda semjakiba DIP diet haiba adugi video adu yengbiyu aina hairiba adugi video adugi link chu ai ngasigi video asigi description da ai hapsaramge aduna loisalakpada aina mayam da haijeninglibasi ngasi aina adom da pijariba thyroid ki problem lakpa matamda adom na tawgadaba akoigi treatment process ase masi akoina yamna pungning changna adom na inba taragadi adongi thyroid ki problem dagi yamna laina reverse tawkhigani haibasini aina thamjaninga se loinana akoina hakchang phaba misak ama oibaga loinana afaba samaj ama semna ba honamina si hairaga ngasigi video asi matang asida loisinjarage kanglaipak imana yaifare